अहानबदा मरोइब पाउ पिजरी कोरोना वायरस दगी ngathoknaba laingakna lokholakpa khongthang amada ngasi ahing nongyai hogduna tha asigi kunmanga fawba khoramban ima kaithel ahum yauna manipur gi kaithel sing sadong tawkre miyamna pot leinaba kaithel singda thomjinakre कोरोना वायरस की लाइसेट असी अखोइना तराइने लोब सुमदे लेना असी अमता ओइना लांथेमिनसी हाइना मणिपुर की चीफ मिनिस्टर एन वीरेन मियामदा अपील तौखरे कोरोना वायरस दगी करमना इसा इथंता ngakthokadage haibigi matangda चीफ मिनिस्टर ने लुसिंगदुना कोरमबन कैथेलदा अवेयरनेस ड्राइव चथखरे COVID-19 संदोरप थिंगनब लेंगाकना अहनब सेक्शन थोरांग लौखटहनिंगी कोरमबन कैथेलगी इमासिंगीदमक करी थोरांग लौखटलबगे हाइना CLP की लीडर ओक्रम इबोबिना लेंगाकी पुनिंग सिंगसिनख्रे अमदी इंडो म्यांमार बॉर्डर सील तौखिबदगी ngamkhai लाना लालोन इटिकी थबक लेपखिबना मोरेदा लेरिबा मियाम मरुइना सिनमिसिंग अवाबा मायoknare खुरुमजरे टाइम्स ऑफ मणिपुर न्यूज यंगबिरबसुंगु तराम नोक्सरे हौजिक मियाम द पाउ संदोंना पिजरे मालेमदा मिपाइनिंगाई ओइबा मोंगदा संदोरकलिबा कोविड-19 लाइसेट असिदगी ngakthoknaba लौखलकपा खोंगथांगी सरुक अमोइना मियाम तिनबगी चांग हंथहनबा इम्फाल मयलदा लेरिबा इमा कैथेल अहुमगा लोइनेना टेम्पररी मार्केट सिंग ngasi अहिंग नोंयाइदगी हौरगा था असिगी कुन मंगागी अहिंग नोंयाइ फावबा नुमित मंगानिगी ओइना सटडाउन तौरगनि हाइना मणिपुर लेंगाकना लाउथोखरे कैथेल हांगदनबगी वाफम असि ngasi मणिपुरगी गवर्नरना ताउथरप याथंगी मतुंग इना महुतकी कमिश्नरना थादोरकपा चेरोल अमना खंगलखिबनी चेरोल असिना मखा तादुना नुमित मंगानिगी अथिंगबा सिगी मनुंगदा मणिपुरगी डिस्ट्रिक्ट सिंगदा लेरिबा मरुइबा कैथेल सिंगसु कोनसिनगनी मसिगिदमक लौखटफम थोकपा थबकसिंग मरी लेनबा डेप्यूटी कमिश्नर सिंगना लौखटनबा खंगनख्रे मखा ताना अथिंगबा सिदा मखल खुदिमकी स्ट्रीट वेंडर सिंगसु यावगनी हाइरी निंगसिंगबा याबदी मालेमगी लेबाक कयादा संदोरक्तुना मिसी मिना कया थोखलिबा कोविड-19 असिना लमदम असि कानथोक्तुना चटखिगनी हाइबा ngamdabana अखोइना लाइसेट असिदगी ngakthoknaba अकनबा मोंगदा सेक्शन थोरांग लौखटपगी तंगाई फदबा लाकपनी हानदगी हौना मियामदा तोइना खंगंदुना लाकपा मरोइना मियाम तिनबा थोरमसिंग पांगथोक्तबा अमदी थोरमसिंग असिदगी लापना लैबा खुदसा सापोना सेंगना हामदोकपगा लोइनेना मास्क उपा अमदी हैंड सैनिटाइजर सिजिनबा हाइबसी तंगाई फदबा तौदबा याद्रबा थबकसिंग अदुमक ओइरी मसिगी मथक्ता लाइसेट असिदगी ngakthoknaba लौखटपा खोंगथांगी सरुक अमोइना लेंगाक असिना लमदम असिदा लेरिबा स्कूल कॉलेज अमदी कोचिंग सेंटर सिंग था असिगी 38 फावबा सुति लाउथोकिबसु लेख्रबनी अमरोमदा लेंगाकना लौखलकलिबा कैथेल सिंग सटडाउन तौबगी खोंगथांग असिगी सरुक अमोइना कक्सिंग डिस्ट्रिक्ट तसु कक्सिंग म्युनिसिपल काउंसिल गी मनुंगदा लेबा कक्सिंग कैथेल मार्केट नंबर 1 अमदी 2 नाउदम कैथेल कोंगोई कैथेल याउना स्ट्रीट वेंडर सिंग ngasi अहिंग नोंगाइदगी हौरगा नुमित मंगानी सटडाउन तौरगनी हाइना KMC ना थादोरकपा चेरोलना खंगलकली मसिगी मथक्ता बिष्णुपुर डिस्ट्रिक्ट के मनुंग सेना लेबा लोकोइपाट इकोलॉजिकल पार्क सु था असिगी 38 फावबो थिंजेलगनी हाइना डिस्ट्रिक्ट असिगी DC अमदी पार्क असिगी चेयरपर्सन ओइरिबा नीता आरामबमना थादोरकपा चेरोलमना खंगलकली यामना ngakpa thogdo ama oina kaithel लोनबगी वाफम लाउथोखिबगा लोइनेना ngasi नुमिदांग वाइरमदगी हौना इम्फाल गे अकोइबदा लेबा ऑयल पंप सिंगदा पेट्रोल नील थाबता नतना पम खरदा मियामना अककनबा चांगदगी का हेना मिपाइबगा लोइनेना थाव हानबा सांगना क्यू ngainaki लमदमसिदा करिगुंबा थौदोक अमा थोकपदा मियामगी वाखलदा का हेना मिपाइबा पोकनबदगी सिजिनगदबा चांगदगी का हेना पोचै लेसिनबना इसा वाहनजबगी चावरबा मरम अमसु ओइरी मसिगी मथक्ता कैथेल लोलगनी हाइना लाउथोखिबदा इमा कैथेल असिदा योलिबा मतम कुइना थंबा यादबा मनामसिंग हैरा यावना थुना पत्था पुंथगनबा पोलमसिंग पुमनमक मांगलगद्रा हाइबगी मिपाइबसु पोट योलिबिसिंगदा फहौरी पोचैगी ममलसु हाना योलंबा ममलदगी हेना योलबसु मियामना नुमित मंगानिगी सिजननबा पोचैसिंग हाथुना लेनखी अमरोमदा फिबमसिंग असिदा कारबारवाला सिंगनसु खुदोंग साबा लौदुना स्टॉकता पोचै लेत्रे हाजिंदुना ममल का हेना योनबगी थबकसु चथदबा नते मसिमक
ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯋꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕꯒꯤ ꯀꯣꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯀꯨꯝꯊꯃꯤꯟꯅꯕ ꯅꯠꯇꯅ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛ ꯃꯤꯄꯥꯏꯅꯔꯤꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯔꯥꯏ ꯀꯣꯝꯊꯣꯛꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯟꯊꯦꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯤꯄꯥꯏꯅꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 19ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯕ ꯁꯦꯐꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯀꯨꯡꯅ ꯂꯩꯕ ꯃꯐꯝꯗ ꯆꯪꯕꯤꯒꯅꯨ ꯑꯃꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯉꯥꯏ ꯐꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯁꯨ ꯑꯍꯣꯡꯕ ꯈꯔ ꯊꯝꯂꯒꯅꯤ꯫ ꯃꯤ ꯀꯨꯡꯅ ꯄꯨꯟꯕ ꯑꯣꯐꯤꯁ, ꯀꯩꯊꯦꯜ, ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯇꯉꯥꯏ ꯐꯗꯕ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯄꯤꯒꯅꯨ꯫ ꯆꯍꯤ 65ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯗ ꯂꯩꯕꯤꯌꯨ꯫ ꯀꯩꯊꯦꯜ ꯑꯃꯗꯤ ꯀꯔꯕꯥꯔꯒꯤ ꯃꯐꯝꯁꯤꯡ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯒꯅꯤ꯫ ꯃꯤꯄꯥꯏꯗꯨꯅ ꯄꯣꯠꯆꯩ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯑꯃ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯗꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯦꯛꯁꯄꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯆꯍꯤ 65ꯀꯤ ꯃꯊꯛꯇ ꯍꯦꯜꯂꯕ ꯃꯣꯏꯁꯤꯗꯅ ꯍꯦꯟꯅ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯊꯔꯛꯄꯅ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯃꯦꯗꯤꯀꯦꯜ ꯇꯔꯃꯤꯅꯣꯂꯣꯖꯤꯗꯨꯗꯤ ꯑꯩ ꯁꯤꯖꯤꯟꯅꯔꯔꯣꯏꯒꯦ꯫ ꯑꯗꯨꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 65 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯥꯏꯔꯤꯕ ꯆꯌꯣꯜ 2-3ꯁꯤꯗꯤ ꯌꯥꯔꯤꯉꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯅꯨꯡꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕ꯫ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 22ꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯇꯥꯔꯤꯛ 22ꯒꯤꯁꯤꯗꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅ ꯁꯦꯜꯐ ꯀꯥꯔꯐ꯭ꯌꯨ ꯁꯦꯜꯐ ꯏꯝꯄꯣꯖ ꯇꯧꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯄꯨꯂꯤꯁ ꯊꯥꯔꯒ ꯅꯣꯏ ꯊꯣꯛꯀꯅꯨ ꯂꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯍꯤꯡꯅꯅꯕꯅꯤ, ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯤꯡꯅꯅꯕꯅꯤ, ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯚꯥꯏꯔꯁ ꯐꯠꯇꯕ ꯚꯥꯏꯔꯁꯁꯤꯗꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ, ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ, ꯚꯥꯔꯠꯁꯤꯒꯤ ꯑꯣꯏꯕ, ꯑꯗꯨꯒ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯅ ꯊꯣꯛꯆꯔꯣꯏꯗꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 22ꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯀꯔꯐ꯭ꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯑꯣꯏꯅ ꯄꯨꯡꯐꯝ ꯈꯔ ꯑꯁꯤ ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯟꯅ ꯊꯧꯅꯤꯕꯤꯌꯨ꯫ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ CRPCꯒꯤ ꯁꯦꯛꯁꯟ 194 ꯐꯥꯎꯕ ꯆꯂꯥꯏꯗꯨꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯐꯥꯎꯕ ꯊꯝꯈ꯭ꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯤ ꯀꯨꯡꯅ ꯄꯨꯟꯕ ꯃꯐꯝꯁꯤꯡ ꯂꯣꯛꯗꯥꯎꯟ ꯇꯧꯔꯛꯄ ꯐꯥꯎꯕ ꯌꯥꯅ ꯂꯩ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯔꯣꯏꯁꯤ꯫ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯃꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯔꯛꯄꯗ ꯃꯇꯝ ꯆꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ, ꯐꯦꯁꯕꯨꯛꯇ, ꯃꯅꯤꯂꯥꯗ ꯀꯔꯤꯗ ꯁꯨꯃꯥꯏꯅ ꯈꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯧꯕ ꯈꯣꯠꯄ ꯂꯩꯔꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯑꯩ ꯀꯩꯅꯣꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯇ ꯑꯩ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ RC ꯇꯧꯔꯀꯥꯟꯗ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯈ꯭ꯔꯦ꯫ ꯑꯦꯅꯤꯕꯣꯗꯤ ꯃꯄꯥꯟꯗ ꯀꯔꯤꯗ ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯇꯧꯅ ꯂꯩꯈꯤꯕꯁꯤꯡꯗꯣ ꯋꯤꯠ ꯗꯤꯇꯦꯜꯁ, ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯤꯡ, ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔ, ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ, ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯃꯐꯝ, ꯑꯗꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯐꯝ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯩ ꯏꯁꯥ ꯊꯦꯡꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯠꯒꯤ ꯑꯦꯅꯤ ꯄꯨꯂꯤꯁꯇ ꯑꯣꯏꯒꯦꯔꯥ, DCꯗ ꯑꯣꯏꯒꯦꯔꯥ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤꯕꯣꯗꯤꯗ ꯊꯨꯅ ꯄꯤꯁꯟꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯃꯗꯨꯃꯒ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯑꯦꯋꯦꯌꯔꯅꯦꯁ ꯗ꯭ꯔꯥꯏꯚ ꯆꯠꯊꯈ꯭ꯔꯦ꯫ ꯑꯦꯋꯦꯌꯔꯅꯦꯁ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯏꯝꯐꯥꯜꯒꯤ ꯊꯪꯒꯥꯜ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯀꯩꯊꯦꯜ ꯑꯅꯤ ꯑꯁꯤꯗ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯍꯟꯈꯤ ꯂꯣꯏꯅꯅ ꯐꯦꯁ ꯃꯥस्क ꯑꯃꯗꯤ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯀꯌꯥ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈꯤ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯋꯦꯌꯔꯅꯦꯁ ꯗ꯭ꯔꯥꯏꯚ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯀꯌꯥ ꯆꯦꯛꯁꯤꯟꯗꯦ, ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯔꯨꯑꯣꯏꯅ
mi kungna tinba kaithel gi mafam singda karbar tawriba imaibel sing amadi karbar wala sing asi hana wakal tahan ba mathau tai tangai fadrabadi kaithel ahum asi rotation tawraga kaithel hangbi khongthang phawba lokalak pa yai punamak asigi mathakta media gi su asoba thodang lei corona virus gi matangda toina miyam da awareness pibada mating pangbiu haiki ngasina kaithel ama hangba kaithel ahum se ngasina ama hangba hayeng ama hangba hangchina ama hangba tawbiu natragadi masigi posina any thokdingai thokdre ama thoki pakanda sigi awareness le hokdre de khoi loina corona gi danger se khoi mayok na ba yai haidana ai asom mamang da su thona bazar dagi mathang mathang lakpani mayam da sanitization sizna biyo mayami group oina punbi gano haidana adugi campaign ni aduna media sing su masi khara toina sigi maram sida khara toina lawbiyo oina mayam so appeal tawse nupi kaithel sinpham amadi saktam kanbaluk ki president thodam ongbi santina haikibada hojik malem gi miyam ni mi painari ba corona virus asi aikhoina tarai na lori dabani virus asi mi amadagi amada yamna laina sandokpana kaithel asida anaba ama hek yawbada makata na sandorpa yamna thugani maram asina matam khara warabasu wana kaithel ahum asi march ki tang kunmathoi dagi sayol ahum sandaung taunaba lenga ki mafamda khangan kre isai sana wakal tana laina asi sandoroktana ba honabada miyamna mating pangbiu haina appeal tawki सरकार हप्ता हुमदंग लेपिरोना हाइबगी प्रॉब्लम अमा मानसी थोकलाबनिना हाइरमे तंगाई फदना तौदा यादबनी हाइदना अदुना अखोइगी ओइनसु फंबीरिबा इमा इबेल मयाम से लैता लाइरगिदि लाकपनी चानबा तानबनी हाइदनासु इथवाई योलगा दि यादबनिना अखोइसु खोइ कैथेन फंबी चिनेनाउ इमा इबेल मयाम सिंसिदा हप्ता हुमदंगदि अखोइ लेपसि युम चथोक्तना लैरसि हाइबा पाउजेन से ngasisidagi अखोइ संदोक्सरगे हाना लेपनाजरे COVID-19 dagi ngakthoknaba lengak asina lokhaliba section thorang asi kharaga hena lokhot haningi lengak asina koramban kaithel gi oina kari section thorang lokhot pa leirabagi haina Congress Legislature Party CLP gi leader su oriba hanagi chief minister Okram Ibobina phongdokrai wafam asing asi Mabupara da leba mahaki quarter da pangthokpa paugi mifam amada phongdokhibani paugi mifam aduda CWC gi member gaithangam amadi Congress ki MLA kyasu saruk yaki o Ibobina makha taraduna Malem gi oina kiningai oiraba corona virus ke laina asina mioi kya gi punsi mangan khre Bharat tasu mioi mari gi punsi mang khre Manipur yauna North East ki oina di ngasi phawbada laina asina nabagi pawdi leitri laina asi sandoroktana ba ekhoi puna thengnamina ba yamna tangai phade Prime Minister Narendra Modi nasu lakliba tang kunithoi nomaijing numit asida janata curfew lauthokna section aba wafam thamba laikhre state asigi miyam nasu yariba makai section ba tangai phade pali balengak asina laina asigi matangda lokhaliba section thorang asi kharaga hena kangkhana lokhot haningi airport yauna mapalamdagi changlafam oiriba mafam singda body temperature yengiba khulai asina laina asidagi ngak thokpa ngamgani haiba thajade maroina changlakhiba mioi adu kadaidagi lakpano haiba yauna akupa marol lohwaningi amaromda miyam punba thorom sing pangthoktana ba akanba wafam thamlabasu tangai phadaba mafam ama oiriba kwairamban kaithel gi oinadi ima kayana kaithel phamliba mafam asida kari section thorang lokholabage atopa state kharada laina asi thengnana bani haiduna state ki budget tagi asoba senpham kaithopagum state asigi su akhanaba budget ama thamaningi haiki aramo adugu masingadu honababudi yam kana yet mayam si sil tawna tawiri di hai khara hena akoina fil tawjabasi khara hena seriousness atai singsi thadoksi haibi wanataba masi khara hena serious ohening ba haiba tare imai ben sing mayam punna upai leitabani na akoi nom gi lalol itik tawraga im manung kanu thakpa khotpa adugumba mayam yawrimna masidaida ima market kumba example no oina haijarabda sigumda sarkar gi maikai dagi kari section thorang lokhot pire imai ben singi damakta atai tangai phadabasu leiramgani adubu masi khaktagi oina exclusively masi khaktagi oina kari hidak langthak leisenba khangde ama khangde tawdi tawbiramgani adu sigumba seriousness se serious way di haibagi government na kan tawdi haibagi wantaba aikoi masi yengjabada haiba tare government gi prepare se any airport ta khangde hospital da khangde or natraga tawriba mawong se koina khare hena serious wo heningi COVID-19 laina asidagi ngakthokna ba ehenba kari thabak paikhatpa yabagi amadi laiset asi matau karamna laksin gadagi haibagi matangda ngasi numidang wairam Bharat ki Prime Minister Narendra Modi na
तोान तोान स्टेट चीफ मिनिस्टर वीडियो कॉन्फ्रेंसिंग की खुथांग मीफम पांथोक्तुना कुमना खनख्रे नुमिदांग वायरम पुंग मरी दगी हौखिबा वीडियो कॉन्फ्रेंस अदुदा मणिपुर के चीफ मिनिस्टर एन वीरेन सरुक याखे यूनियन हेल्थ मिनिस्टर डॉक्टर हर्षवर्धन अमसुंग अतै सीनियर ऑफिशियल क्या सरुक यादुना पांथोखिबा मीफम अदुना कोविड-19 लाइसेट असि मतौ करमना लाक्सिनगदगे अमदि लेबाक असिगी लैरिबा हेल्थ केयर की इंफ्रास्ट्रक्चर सिंग असि मपुंग फाना सेंगतुना लैरिबा लोकल हेल्थ रिसोर्सेस सिंगदा ट्रेनिंग पीगदगे हाइबगी मतंगदा कुमना खनखि पनबा याबदि हंदकता पाकिस्तान के इस्लामाबाद पांथोखिबा साके मीफमदा वीडियो कॉन्फ्रेंसिंग के खुथांगदा वा nganglaba matung ngasigi khongtang asi paikhalakpani मीफम अदुदा प्राइम मिनिस्टर ना कोविड-19 असि थेंगनबा इमरजेंसी फंड अमा सेमगनबा वाफम पुखतखे मदुदा इंडिया गे ओइना $10 मिलियन गे सेनफम पुथोनबा थमखे निंगसिंग बयाई हजिक फावबदा इंडिया दा कोरोना वायरस न मरम ओइदना सिखिबा मिगी मसिंग मरी सुखिबगा लोइनना ngasi खक्तदा ख्वाइदगी वांगबो ओइना मियोय 50 पॉजिटिव ओइबगी कंफर्म तौखिबगा लोइनना लाइना आसिना सोहनखिबा मी मसिंगना चनीगा कुन यौख्रे मतुंग तारकपा खोंगथांग सिंगदा स्टेट सिंगी लेंगाक सिंगनसु मियाम पुनबा मफम सिंग थिंजिन खिबगा लोइनना मियाम न यारिबा मखै युमदगी मपान थोक्तबगा लोइनना मियाम पुनबा थोरम सिंगदगी लापना लाइना वाफम सिंगसु खंगन खिबा लेख्रबने पाउगी मरक्तन अतेन बब्रे मतंग लोमिनेसे Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBNE form thaba April ki date 1 dagi hauzaragani aku pamrol gi damak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tabiyo Nauka Hearing Aid Center Kumja lising ama chapan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lereklaba Nauka gi Imphal Center ma hangjare TV ma di phone gi konjel loinana nil khongum fum na tabang ngam da bi awaba mayok na di bina al kuding mag wabi rugano Nauka Hearing Aid Clinic tanga si maklengsin directuna completely invisible water resistant ama di rechargeable oida digital hearing aid hapiu tabang ngam gi pangalwana ba dong gi khangna chana ba single power si tambio ai ko gi laifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. ब्रेक के मतंगदा मखाताबो पाउ पिजरी बोम नि चिंगनाबो पोसक अमा लैरमबदगे मतम खरा नेशनल हाईवे टू इम्फाल दिमापुर लंबी मतम खरा थिंजिलुरै ngasi angan ba ayuk pung mari makharom tarak badwaida Imphal Dimapur National Highway 2 gi Sekmai Police Station gi manung chanba khongampat makhalai kai lambi mapada bom manba posak adu thengnarkhebani thokdok asigi matangda TOMTV na phangba pawgi matungina Indian Army gi convoy ama leimakhong tamna lakpada mapam aduda hanadagi ROP duty tawduna leiramba 15 suba Assam Rifles ke dog squad na chingnaba posak ama leire harakpadagi leimakhong tamna lakpa army gi convoy adu makhatana chadhan ki deloinena National Highway su thingjinke tungda Sekmai Police Station Imphal West Commando amade CID Technical VDS team sangsilaktuna mapam adugi meter samagi akoibada leiba mioising hoidoklaga 15 suba Assam Rifles ke sniffer dog team ga loinena lambi nakanda fit amarom luna tawthaduna chingnariba mafam adu yengshinki adubu mafam aduda khudong thiningai oiba posak amata leiramkhide hairiba mafam adu nauna toti laushinbagi leibak tawthoklaga thamnamba oiramki makhatana khudong thiningai oidabadagi ayuk pung 8 makhairom taba adwaida lambi adu amuk hangdoktuna mahusagum satok sasin tawhanki thodok aduna maram oiduna chawrakna pung 3 lom highway adu thingjinki कोरोना वायरस की सेक्शन थोरंग लोखट पोइना थासी की तरा दगे हौदुना मणिपुर लेंगांगना मोरे अमदी म्यांमार गा ताइनरिबा ngamkhaida sangthok sangsin tawda matam kaktan athingba thamkibadage
More the lady Bamiam, Maruina, Sin missing the Chow Kudong Sada Mai Unhalehena, All Community Development Organization More Ecodomgi, General Secretary L. Kamal Maitena, Nunang Bofong Kray. Hidamasigi Matang Dangasi, Ecodom Officer Paugi Mipama Pangtoki Bagolina, General Secretary L. Kamal Maitena, Makatana Fongdokibada, More Haribalam Damasi, Low Singu Gitabak Laitabagi. Maramna, Nomagi Afang Apang Batabak Su Nomduna, Hingna Honari Bambapama Oibana, Matam Sangna Border Tingin Kibashin and Maram Oirega, Miam Adukimatik, Awabaka Mayoknari Amadi, Jana Tanaba Yauna Nong with the Sang the Bayadra Polam Kudimaki Mabal, come Tana Wanka Kibadagi, Amuka Hena Wahale, Maramaduna, Manipur Langang Atubamatam da Mijing Changbiduna More Miami Awabasi, Kokan Bio Haina, Ecodomna, Arpil Tarukli. Myanmar border area the labor. Prazamia Masi, Aki to Jung Bagatanatona, Hingnabagi, Chana Nabagi, Asoba, Sail Tungi, Asoba, Oabang my own Nabado, was it Muresi, Ore. Maramasina, Langanga, Atobamatanda, meaning Shagbiduna, Muri Prazasingi, Awabase, one Binaba, all community development organized, Selgin by Kaitagi, Apilasimatang, Tamjeri. Manipur Lengaki Home Department ki Thadoruk Pacherola Magi Matungina, Ngarang Midang Athengada, Myanmar the Panduna Ladambas in Mitrani Toyamadi, cyclist Jingo Biauna, Myoitarahundoi, Ngarang Indo Myanmar Friendship Bridge Amadi, integrated checkpost Hangdoktuna More the Amuk Changhalakre. India Regi Chatkiva, Lever Singadu, India Amasung Myanmar, Levak Anigi, Maruk Mapang Oibagi Mari Hena, Fagat Hanavagi, Lokalapa Kongtangi Manungchana, Indo Myanmar Friendship Bridge Yauna, Myanmar Gitong, Umpumapan Sabagi Tabakta Yawani Hari, Adumoinamag, India Regi Chatkiva Lever Singadu, Kusuman Pibidana Leraki. Madugi Matung, Myanmar gi Kamari Hariba Mapamaduda, Tabak Subamio Tarani Toy, Kamai Degi, Tamu Tong Tamna Laki. Myanmar na India Masasing Adubo Tadok Naba, Makoi Makoigi passport singda, departure seal Namlabasu, India Langakna, Makoi Singadu, Loksinaba order talk tabana, Makoi India da Changhandana, Indo Myanmar Friendship Bridge, Manaki Sorok Amadi, Myanmar Immigration Office da Chada Takana England Ki. Indo Myanmar Friendship Bridge ki Mayai Namkai Ngakliva, Officer Kana Changduna, Makoina Tenariba Kudong Sadaba Kiamagi Matang the Hangurabasu, Government ki order Yaudabana, Mating Amata Pangam Kide. Tungda, Narang Midang Manipur Lengaki Home Department ki Special Secretary na Thadoroki Bacherolamagi Matungina, Indo Myanmar Friendship Bridge Amadi Integrated Moregi Checkpost Animak Numidang Athengmada Thong Hangdoktuna, Myanmar da Kudong Sadaba Kiamayok Naduna Lairudaba Myoitarani Toyadu, India da Changhalakibani Hairi. Amadi Myoitarani Toysingadu ICP the Puraktuna, More Hospital ki MO in charge Dr. Vikram Jitna Lusingba Medical Team Amana, Thermal Screening Tawduna, India the Changba Yabagi Clearance Spiriba Matung, Immigration Amadi, Custom Checkposta, Mathok Taba Tabak Thoram Amadi, Sesang Singlo Shalaba Matungda, More the Amuk Changhalakibani. Amarom da, Mamang Sahida, Myanmar da Changkiba, Manipurgi cyclist Ji Ingobi, Yaurukiba Adu, Mahake Travel History Yenguraga, Matung. Hojik Faubugi Oina, Dr. Singna Clearance ki Sesang Losinaba, Ngai ICP the Leva Isolated Water, Ngarang the Gitam Cray. Adumainamag, Market Clearance, Lotion Baga, Imphal the Puraknabidamag, Ambulance Amasu, Tarang Tagduna Tamcray Hairi. Myanmar ga Taina Riba, Manipur Gingam Koi Paring the coronavirus ki Matang the Manipur Lengagna, Tasigi Tang Taradagi, Matang Patana border seal Tagduna Tamning a Cherekta, More Amadi, Myanmar Ngamkai, Aron Balambi Singdagi. Myanmar Lomdagi, Chana Tanaba Potsay Sing Pusilak Lehaiba Pau Pangmadagi, Nasi Tenopol District Police, Nipum Doi Suba Assam Rifles Amadi Civil Administration Moregi Apun Batimamana, Ngamkai Paring Singda Haktinana Satuna Yangshin Kray. Yangshin Baduda, District Health Society Technopol District Ki, Maike Degisu, Ngamkai de Kundariba, Holland 5 Village Yauna, Kulkia Galunena, More Town Pumbada, Coronavirus Ki Matanga, Section Torang Sing, Lokat Payauna, Myanmar Dagi Pusilak Potsay Sing Dagi section about publicity Satuna, Miam the Wakal Tahan Ki. Tungda Kondong Narimbi Kubam Manakta Ladiba More Police ki Check Posta Technopol District ki SP TH Vikramjit Singna Lusingba Police Commando ki Team Singna Myanmar Romdagi Yongsak Yauna Manama Singamadi Haira Sing Porapa Gari Sing Ating Bathamduna Gari Sing Adu Amukhana More Romda Halan Kre Hairi. Asian Highway ki Thakta Sengal Kadoriba Ifal More Lambigi Lamkang Kunau Mapasi Lambi Paktokani Amadi Paktolai Haibigi Matangda Chandel ki DC Krishna Kumarna Kunja Singh Busamam na Pokhale Haina Lamkang Kunau Village Expansion Construction Affected Compensation Committee KVECACC ki Chairman Sakil Momo Darnong na Pendaba Pungdokre. Loinena
lambi pakthok loidaba leirabadi lenga ki maikaidagi chapchaba pakum ama tha asigi kunthra phawgi manungda khunja singda khangan biru haina chairman Sakil Momo Darnongna lenga ki puning singsilakli ngasi sangakphomda pangthokpa pawgi mifam amada Darnongna Chandel gi DC Krishna Kumarna khunja singbu chamanaba pohanba asina khullasigi sakwa thorangi thabak amata paikhatpa ngamdana leiri Yumthong Humudra Nipanom Leiba Kunlasigi Manungda Yumthong Yankhaini Thoidi Lambi Pakthokpada Sokpa Maramna Lemhoriba Yumthong Khara Amadi Common Structure Singi Compensation Pinabagi Matangda Kumzali Singani Taramapangi December Tarahumdoida DC Krishna Kumar SDO Amadi Mari Lenaba Singna Thajaba Kya Piduna Lakibani Highway SC Sembagi Implementing Agency Oriba NHIDCL GR Infra Private Limited SDO Chandel Amadi Technopal SP Yauna Sahi Asigi January Taramathoida Kunja Singapuna Mifam Pangthoktuna Kanaba Kya Amadi Yanaba Kya Purakrabasu Ngasi Phawba Thabakto Onthoktuna Leiri Haiki Mana Makha Taraduna DC na ngahang ngahaki wafam phongdoktuna Kunja Singbu Wahan Begi Mohota Compensation Pigadabo Oirabadi Nongju Tha Laktringaida Pibiro Amoromda Lambi Pakthokani Pakthokdasu Tha Sigi Kuntra Phawgi Manungda Asengba ama Kunja Singna Khangan Bidrabadi Lambi Thingjinba Yauna Makha Tana Akanba Khongjang Kya Sangsilagani Haiki Akui lamkang khunaugi hodik 30 household affected asina DC gi mathakta akuna complain tawri expansion tawgudaba oragadi masi clearly high view aduga expansion tawroidaba oragadi madusu clearly government gi side gi high view if tawroidaba oragadi akui khungi tawpham thokpa development akui gi yum saba amadi khungi development tawpham thokpa akui tawjage hodik DC na akui da hanjin meeting asum call tawduna Akuida mi paina hanba amadi akuida akiba akhangba akui lai han masi sima akui tawdanaba akui ai government gi side su akui haijaningi Ukhrul Town Fogduna Saliba Lambi Sing Matam Kyadagi Mari Lenaba Singna Yengshin Bidana Lakpadu Ukhrul gi Tuan Balu Kyana Kandem Tarukli Manipur government Ukhrul Town gi Lambi Sing asi Semjin Bigane Haibigi Thajaba Kyarak Pigrabasu Hauzik Fawba Paikhatana Lakpana Hauzik Oriba Lambi gi Pibam asi Yengluragade government Lambi Sing asi Semjilaroi Haibigi Chingnaba Mipum Khudingda Phawhole Haina All Hunpung Ukhrul Tang Association gi chairman Chonmi Ralengna Pawmi Singga Unaba Amada Phongtorokli Ukhrul Town gi Mamang Thangba Amadi Nongsup Thangbada Chaliba Lambi Ani asi Ukhrul Town Fogduna Chaliba Lambi Ama Oiba Maramna Makhatana Amuka Hena Lambi asi Semlaklaroidra Haibigi Chingnaba Leire Hairiba Lambi Ani asi Mi Kungna Sathok Sasin Tawba Lambi Ama Oibana Karigidamak Mari Lenaba Singna Lambi asi Hauzik Phawba Sembidribano Haina Tatana Hanglakpana Tuan Balup Singi Mihut Singna Lambi gi Pibam Su Ngarang Haktengna Yengshin Ki Yengshin Baduda Pibam Soklaba Lambi gi Sarukaya Tengnaraki Haina TNZL gi chairman Dearson Sina Ngarang Ukhrulda Pawmi Singku Naba Amadasu Phongdoke Eastern Road ka Western Road chilai dadi ka mana masjid congest henman khrabadina akhoi gi ti ukhru gi si small town ni government na sumaina neglect to bi du nungai de work minister na ojik gari khali mani yam phom thok bani adubo ojik phaw su dawdi adana ga si gi season ji da lotion ready akhoi chairman sing di akhoi education anytime adum haurani adubo before season rainy season latri at the lotion ready aduga black dog thaba hawdadi bill ju bi kai bi yaroi na akhoi sarkar ba sumaina khanhan jaring bani Manipur University na lisingani taramapanda pangthokiba BEd amadi DED ki parikya singi phal matam chana haidoktabana Tata Trust na piriba scholarship scheme gi khudong saba phangba ngamdriba asi oza sing amadi oza sing se yengba thakidaba institution singna pigedabane haina Desam gi Education and Academic Affairs ki secretary Longjam Robina phongdokrai wafam asing ase kwakaithil da leiba mahiruilup asigi mayaloi sengda pangthokiba pawgi mifam amada phongdokibani pawgi mifam aduda mahana makha taraduna Desamna Thizaluba matamda landam asidagi trainee chahum henbana phanggadaba scholarship asi chawrakna lupa lakh nifu mangarom oigani hiram asigi matangda MU gi examination controller fawba unaduna parikhyagi che matam chana yengbidriba asi karigi haina hangluba matamda che yengbiu yadra haiba pawkom pirak libasi yamna angakpa mani ozagi sinphamda leiriba mioisingna matam chana che yengbidaba haibasi mathong masak khangdraba mioisingni haina desamna lowi haiki Oza oiba tarabadi matam chana si yengba haibasi oza amagi tawpham thokba mathongni haibasi kaudaba phai haina desamna puning chingsinjari haukiba sahi kayadagi Manipur University na lauba examination sing matam chana haidoktabagi thodok lisang sitna thoktuna
mahiroi kaya gi career manghanduna lakli maram aduna scholarship phangaudraba mahiroi singi compensation MU gi authority amadi matam chana se yengba sakadaba oja sing thabidriba institution singna hairiba trainee singji compensation si pigadabani haina de samna chingsinjari puni Airport manakta leiba school singda quarantine amadi isolation facility sing thamgani haina DC Imphal West na ngarang thokiba order adu handokadabani haina the Gari Youth Club ki General Secretary Famdon Prama Mangangsana ngasi Manipur Press Club ta pangthokiba pawgi mifam amada phongdokrai pawgi mifam aduda mahana makha taraduna miyamna asuk mi painari ngai talak asida ngasi gi paliba lengak asina Gari gi area da leiriba school sing HRD Extra Aids Imphal Valley Harvard amadi Unaco Maitram hariba school sing asida Manipur gi mapandagi airport ta thunglaraba miyoi sing asi corona virus na sogalabra haiba khangdoknaba changyeng tongnabgidamak school sing asida quarantine facility sing thamduna layengani haribasi yabangamloi Gari Youth Club Ima Chengba Leima Gari Youth Welfare Association Gari Maira Paibi amadi Panchayat ki Pradhan Singh puna khananenaraba matungda waripasi lorukpani maramaduna ngasigi paliba lengak na order si handoklaga mi yamna tadaba mafam saba ma yengduna quarantine facility sing thambiyo haiki meeting facilities big se masi atum matangna atopa comfortable loiba safety oi jaga amada hongdo piu gari people ki प्रजामयान की आवाज से कोहन बियु हाइदना अकोई अपील तोंजमनी अकोई न संसार सिसिना असिगी प्रेस मीटिंग दोंसा लवरदा कोई टोम टीवी की माके दसे ओपन फंजनी हादिवा ऑर्डर से खुद तक कपियु मसी अकोई घरी की पीपल सिना घरी की लीडर्स संस्थान सिना मसी या सुंगम लवय हाइदना आयाम फंगसर Novel coronavirus COVID-19 na malam gi leba kya da sandaruktuna misi mina yaholakliba asidagi ngakthoknaba lokalapa section thorangi saruga moina Bharatiya Janata Party BJP Kaksing district na sinduna COVID-19 dagi ngakthoknaba warol yauba Cherol Singh Foster Singh miyam de yanthokpagi campaign amangasi pangthokrai BJP Kaksing district committee gi president Usam Ibomsa BJP Manipur State Scheduled Caste Morcha gi General Secretary M. Jiten amasung Kaksing Police Station gi Officer in Charge AK Premjit ahumna Kaksing District ki khwaidigi mapungoi ba kaithel ama oiriba Kaksing kaithel da campaign adu haudoki ngasigi campaign adu gi saruk ama oina Kaksing Police Station gi Cycle Patrol Unit ki personnel singna COVID-19 dagi ngakthokna ba warol sing puba kongse chu satki campaign adu gi matang da BJP Kaksing District Committee gi President Usam Ibom Sanhai Malem da khanghokdana sandorokliba COVID-19 asina miyoi kya gi punsi lohen krai laina asigi sapsaba hirak ngasi phawba pothoktribana laina asi aikhoida sanghandana ba isa isana section thorang lokatpa mathau tai khanduna campaign asi pangthokpani kusa sena hamdokiba loina nami timda mafamda lokin stokidaba amadi hauji oiba piba masida isa isana precaution ama oina isa yuda amadi khadi tunjundidaba amadi mask piba alai loina na saige lambida chaliba isinau yamna naksinadaba adai miyam timba mafamda sangbidaba atop outside laiba satra sati mayam changakpa tawriba mayam asi laikai na application lobiduna masa masa bo nangaba health yar Paugi maraktan aten break matang luminese Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Chahi khudingi position holder lepa laitana puthokliba marks time classes ki admission hujare. Lagiba April ki tang taruk tagi class hujaragani. Batch samada mahiroi tara mangadagi hena logjaroi. Akak nabasit kaktani. The teachers are really helpful and are out here to help you in the best way they can. They're not egoistic and are really helpful. For exam preparation, Math, I recommend Markson is one of the best coaching centers. We inculcate friendly learning environment and all the teachers here are also perfect. I recommend all my friends to come and join us. Let's create toppers. Break matungda mayam butaram so bagulena makata pa pau pizari
Roger Irom Memorial Trust amasung mahake imung manung na sinduna Roger na laikidaba chahi mapan mapung parapige that anniversary mahang na laikidaba mapam gari da pangthokani haina DC dage permit lawduna honarabasu police na thingmadage mapung phana pangthokan kidrai hiramasiga mari lenana Roger gi laikidraba Roger Irom gi apopi Irom ongbi chitrana paumi singda phongdokhibada haukiba chahi lisingani taramathoida gari bagan lawbada hengat hande haiba wahaudage Hojik Manipur Chief Minister Oiriba Sigi Masa Nupana mafam aduda Roger bu nongmaina kaptuna hatkibagi ningsing boina mahna leikidaba mafam masida hai leikatuna kumon thoramasi pangthoktuna lakpane apopina makhatana hojik lamdam masida coronavirus ki problem lei haiba khangi piba masida DC dagi permit lawraba matung nungthil pung 3 dagi manga fawba pangthokna bakhangalakhe adubu khudakta police na thingjilakpa sina maram oiraga paisa su thabaksu loina aremata tahalle madugi mahta nungsina handaki asi tokpiro hairam lagadi imung manung khaktana mafam masida laktuna mahakpu ningsing boina hailei amata oirabasu kalamgadabani haina mabung ning nungsina pautam lokhe Leibak asida COVID-19 dagi ngakthokna balakholakpa khongthangi sargo moina Jawaharlal Institute of Medical Sciences JNIMS sasu hayeng dagi hauraga tha asigi kuntramathoi fawba non-essential elective surgery sing cancel tawragani haina JNIMS ki director na thadrokpa cherola mana khangalakle cherola sina makhatana OPD amadi emergency matamda JNIMS ki doctor singna flu clinic singsu hangdoklagani hairi Lining amadi ina yokatpa apunba malem layam organization amadi Kaitel ima ivel singa kusamladuna thajabi matung ina lai haktaktagi pangthok tuna lakpagum malemda sandorokliba COVID-19 laiset asigi matik mayai samnabagi pandamda kanglada leiba lufau nung asida ira thongni thoram ama pangthokre thongni thoram aduda saruk yakiba lining amadi ina yokatpa apunba malem layamgi president Moirangthem Megasandrana lai haktakki matamda China dagi lakiba mandana haina kauba hingchaba ama matam aduda palamba ningthona Ibado pakangbada ira thongni dongduna hatkiba amadi masa aduna hojik kanglada leiriba lufau nung asina nanduna thamki haiba thajaba sigi matungina ngasi mafam asida laktuna ira thongni thoramasi pangthokpani haiki Khale baktagi haitare koisina haina khangnari bajingna ko matam dungina khagi haina khangnaba lebak sidagi lakhiba mandana haina ko beng chaga amabusu koigi kanglebak sida lakpadagi kanglebaki koigi iningthaw amana sumaina koigi laigi ira thongni se tawraga mauki bo hatkiba haitare ko jamai punsi se loisan kiba adugumba loisan kiba ge magi hakchang body do koigi hairiba mafam koi kanglagi ajiki mafam sida koina thongni tawjari mafam sida maje phumjan kiba ko nupak sina nanjalaga thangbi mafamni sigu mafam sida aji laiba koigi laiset lasisu koi matik mai aje samnana ba ana koina tawramasi tawjabani Thasigi kunithoi amadi kunmanga da pangthokodoriba baroni mitka mari lenena baroni chingkaba amadi cherau baga mari lenena cherau singkaba da athingba thamle haina Manipur lenga ke special secretary home Gyan Prakash na thadorokpa cherola mana khangalakli hairiba khongthang asi hojik leibak asida COVID-19 laksin abala kolakpa khongthangi saruka moina hairiba chingsing asida mi ka hena punba thingnabagi khongthang amani hairi Manipur gi ningthau leisemba sana jawba ningthau khubam thadok piro amadi Rajya Sabha gi MP oina sakhibada athingba amata leite haina kanglai ima luf kil na thadorokpa cherola mana phongdoroklei cherola duna makha taraduna sahi lising ani gi puwari da ningthau amatana India gi lengak londa changkhiba leite Manipur gi puwari ga yemau nagada ba thabak tawbiganu handak ningthau sana jawba gi thong asi miya mangda phirup khumba thongni amadi thamoi songna nuaite hairakli Tha asigi kunithoida Manipur Hindi Parishatta Sakol Sam Indramani gi punsiwari di yumpham oiba nungsiba leinam kobo lairik ama phongani haina thoranglamba du hojik oiriba COVID-19 gi matangda lokhalakpa khongthangi saruk amoina yeithokle haina lairik asigi publisher Okendro Khundongbam gi maikaidagi phongdorokle Lisingani taranithoi gi December 13 Delhi da sahi kunhumdoi khakta ngairibi physiotherapy intern amabu namduna ijan mangan batanatna od naikiba miyamna Nirvaya gang rape amadi murder case haina khangnariba thodok aduda chenaba convict mari ngasi ayuk pung manga makhai taba matamda Tihar jail complex manungda fasi tawduna hatkebagolena Bharata nupigi mathakta sathaba namjanang theknagi wild da puari ama semkhrai fasi tawbadu chawrana pung anirom changna tawkhe jail authority gi maikaidigi phongdorpagi matungina sibigi cherak pi khraba makhoi mari ngarang ahing chupa tumkhide amadi karigumba amata sathakide hairi panbayai lisingni tara manga gi matungda ngasi ge sina ahan boina
मियोई मरी अमुक्तदा फांसी तौदुना सीबगी चेराक पीबनी फांसी तौदुना हानबगी चेराक असि हंजिन हंजिन चेनरिबा मियोई मरीना कोर्टा पिटिशन फाइल तौदुना हाइजरखिबना हैंगमैन ओरिबा पवन जलाटना दमीसिंगदा फांसी तौबगी चांगेंग तौदुना लाखी लेबाक मियामना निर्भया हाइना मिंथोल पीख्रबा लेखिद्रबा विक्टिम की ममा आशा देवीना फोंदोखिबदा ngasi मखोई मरीबु सीबगी चेराक पीखिबगा लोइनना ngasi लेबाक असिगी नुपी ओइबिसिंगदा अनोबा मंगाल अमा पीरे कन्विक्सिंग अदु गी मथक्ता मतम कुइनदगी चेराक पीनबा ngairapani amadi ngasidi sagi saktam oiraba मखोई मरी चेराक फंगबदा अपेनबा पोकले हाइखि अदुमैनमक लेबाक असिदा केस अमगा मरी लेनना अतेनबा मतमगी मनुंगदा असुंबा वाइल फंगनबगी खोंजंगदी लेप्तना संगसिनखिगनि हाइरि हौजिक अमुक सानबगी पाउ फंगबिगनि Numit humni satharakpa basic sports climbing training lisingani kungasi Manipur Mountaineering and Trekking Association MMTA gi complex da loisin krai Ministry of Youth Affairs and Sports Government of India ge senthang makada Indian Mountaineering Foundation IMF Northeast Zone ga MMTA Manipur Mountaineering and Trekking Association amadi Manipur Sports Climbing Association MSCA na puna khusamnaduna training program ase pangthokpani ngasigi loisinbagi thoromga mari lenana training director amadi Indian Mountaineering Foundation IMF Northeast Zone ge secretary su ariba Dr. K Romeo na hai matam kharagi mamangda Manipur na sports climbing da leiramliba phim aduga hojika yengnabada sothari ba phim masidagi hena phagat hanabagi pandamda chang naina sigumba training sing pangthonaba thorang tawre amadi hairiba training asina hawalakliba sanaroi singda sports climbing gi masana asi khangan badanatana hena pamhanbada chawna thodang lawragani haiki ngasigi thoramadda IMF Governing Council gi member Y Lava founder MMTA gi president L Sujit Padma Shri chairman IMF Northeast Zone G Anita amadi MMTA gi president Bijoy Kaksing Tabam su saruk yakhi hojing ngasi nungthil da phone kiba Manipuri pause sing asigi maroi pausing puna khangminase pandam miyam na singnaba leirabadi yumdagi mapan thokpiganu medical team laklaga quarantine tawbagi thabak sathagani Chief Minister Manipur gi kaithel pungnamak hayingdagi numit mangani thingjinkhrai MU na matam sana exam haidoktabadagi lupa lakh 95 rong gi scholarship phangandrai tesam gari maikaida coronavirus gi quarantine center amata thamba yaroi gari youth club nirvaya phamlan ki bamiyoi mari ngasi fasi tawduna hatkhrai sirani khanglaba rapist mari ahing tumba yakhidrai kanglei pakki maira sahi humpumanga helaba mioi sing mapal thopiranu yumda leibiro walking chatpa laikai da sa thakpa yumlona bada koiba topiu Chief Minister na ima kaithel da coronavirus ki awareness drive chathakrai sarkar na covid-19 laisatagi ngakthokna ba khoramban kaithel gi kari section thorang lokhatle ibobi kaithel da amot pa paiba ubada Chief Minister saukhre turel da amot pa thada basing phagat kadori Supreme Court ki wail thengbu thengmalabani o ibobi kangla pau Sahi taret ki matungda Nirvaya gang rape murder case ki convict mari ngasi ayuk Tihar jail da amukta da fasi tawkhrai March 22 gi public curfew sogatuna yumdagi mapan thokpiganu Canada bada pochai lesin biganu biren Manipur da coronavirus ngakthokna ba khara hena section na lakhot haningi ibobi aroi bada maroi ba pawm kana fangbigani coronavirus tagi ngakthoknaba laingakna lokholakpa khongthang amada ngasi ahing nongyai hongduna tha asigi kunmanga fawba khoramban ima kaithel ahum yauna Manipur gi kaithel sing sadang tawkhrai miyamna pot lainaba kaithel singda thomjinakhrai coronavirus ki laichet asi aikhoina taraina loba sumde laina asi amatoina lanthing minasi haina Manipur gi Chief Minister N Biren miyamda appeal tawkhrai coronavirus gi karamna isa ithanta ngakthok sagadagi haibigi matangda Chief Minister na lusingduna khoramban kaithel da awareness drive chathakrai COVID-19 sandorokpa thingnaba lengangna ahenba section thorang lokhat aningi khoramban kaithel gi ima singidamak kari thorang lokhat abage haina CLP gi leader Okram Ibobina lengaki pungning singsin khrai
amadi Indo-Myanmar border seal tawkibadagi ngamkhai lana lalon intikit thabak lepkibana Moreda lairiba miyang marwaina sinmising awaba mayoknare. Ngasi goina di matang sida Manipuri Pau Laizare Times of Manipur gi Manipuri Pau yang berbising bamukana kurumjeri.